ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯊꯣꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯂꯥꯕꯅ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯍꯦꯛ ꯍꯥꯞꯈꯤꯕꯒ ꯃꯤꯇꯝ ꯑꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯂꯣꯛꯄꯥꯛꯇ ꯆꯣꯡꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯣꯡꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯨꯁꯤꯟ ꯃꯨꯕ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃꯅ ꯂꯂꯥꯕꯅ ꯍꯧꯖꯤꯛ ꯄꯦꯡꯅꯕꯒꯤ ꯊꯝꯂꯤꯕ ꯂꯧꯁꯤꯡ ꯑꯗꯣ ꯃꯊꯪ ꯆꯣꯞ ꯄꯦꯡꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯨꯗ ꯂꯂꯥꯕꯅ ꯁꯤ ꯃꯉꯥꯏꯗꯅ ꯑꯃꯥꯏꯕ ꯑꯩꯈꯣꯏꯅ ꯉꯝꯕꯒꯤ ꯄꯋꯥꯔ ꯁꯛꯇꯤ ꯍꯥꯏꯕꯁꯦ ꯐꯔꯦ ꯉꯥꯛꯇ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯊꯣꯛꯀꯦ꯫ ꯂꯂꯥꯕꯅ ꯑꯗꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯔ ꯁꯝꯗꯨꯅ ꯗꯨꯡ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯅ ꯁꯍꯨꯝ ꯐꯪꯕꯗꯒꯤ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯈꯔ ꯊꯥꯞꯇꯛꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯂꯧꯔꯤ ꯑꯗꯨꯗ ꯍꯟꯗꯨꯅ ꯆꯠꯈꯤꯕꯗꯣ ꯂꯂꯥꯕꯅ ꯊꯦꯡꯅꯩ꯫ ꯃꯗꯨ ꯊꯦꯡꯅꯕꯗ ꯂꯂꯥꯕꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯂꯥꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕꯗꯣ ꯀꯅꯥꯅꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯨꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯌꯦꯡꯗ ꯄꯣꯞ ꯐꯨꯔꯝꯂꯒ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯂꯥꯕꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯍꯟꯇꯛꯃꯨꯛꯁꯨ ꯑꯊꯥꯞꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯗꯣ ꯎꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯂꯥꯕꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯆꯕꯨꯛ ꯂꯣꯛꯄꯥꯛ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯂꯥꯕ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯄꯗꯤ ꯊꯦꯡꯅꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯂꯥꯕꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯩ꯫ ꯑꯗꯨꯝꯅ ꯅꯥꯟꯊꯔꯨꯕ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯂꯂꯥꯕ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯃꯁꯥꯗ ꯁꯣꯛꯄ ꯉꯝꯗꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯟꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯥꯒꯤ ꯌꯨꯝ ꯇꯥꯕ ꯂꯩꯔꯛ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯍꯧꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯕꯨꯗ꯭ꯔꯨꯡ ꯆꯦꯜꯂꯛꯄꯗ ꯅꯠꯇꯅ ꯁꯣꯔꯣ ꯎꯅꯥ ꯋꯥꯅꯥ ꯆꯤꯡꯕꯒꯤ ꯃꯈꯣꯜꯗ ꯌꯥꯝꯅ ꯀꯟꯅ ꯉꯪꯗꯨꯅ ꯂꯥꯛꯂꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯂꯥꯕ ꯈꯪꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯣꯌꯨꯝ ꯂꯌꯥꯝ ꯐꯠꯇꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯅꯝꯅꯅꯕꯒꯤꯗꯃꯛ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯅ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯨꯗ ꯇꯥꯟꯅꯔꯕꯁꯤꯡ ꯑꯗꯣ ꯆꯞ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯂꯂꯥꯕ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯌꯧꯔꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛ ꯂꯩꯊꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯁꯦ ꯁꯨꯞꯅꯒꯤ ꯑꯃꯈꯛꯇꯃꯛ ꯅꯠꯇ꯭ꯔꯦ꯫ ꯃꯁꯤꯡ ꯊꯤꯕ ꯉꯝꯗꯅ ꯌꯥꯝꯈ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯉꯥꯛꯇꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯂꯂꯥꯕꯗꯤ ꯄꯥꯈꯠꯈꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕꯁꯦ ꯇꯥꯟꯅꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯉꯛꯆꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯧꯕꯨꯛꯇ ꯊꯅꯝꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯀꯧꯈꯠꯂꯨꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯛ ꯁꯨꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯃꯛ ꯁꯨꯗꯨꯅ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯏꯅꯨꯡ ꯇꯩꯅꯉꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯎꯔꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕꯗꯣ ꯑꯩꯅꯅꯤ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯈꯪꯉꯛꯈ꯭ꯔꯅꯤ꯫ ꯑꯗꯨꯝꯅ ꯈꯪꯂꯛꯄꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯔꯕꯗꯤ ꯑꯋꯥꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯥꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯌꯥꯝꯈ꯭ꯔꯕ ꯂꯌꯥꯝꯁꯤꯡ ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯂꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯀꯔꯤꯅꯣꯗ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯤ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯦꯗ ꯉꯍꯥꯟꯃꯈꯩꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯐꯛꯄꯨ ꯐꯛꯀꯥꯏꯕꯅꯦ ꯂꯪꯕꯨ ꯂꯪꯈꯥꯏꯕꯅꯦ ꯐꯨꯕꯨ ꯐꯨꯕꯅꯦ ꯃꯌꯥꯝ ꯑꯃ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯧꯗꯦꯗ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯖꯥꯠꯂ ꯃꯁꯤꯕꯣ? ꯀꯔꯤꯒꯤꯗꯤ ꯇꯥꯔꯣꯏ ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯀꯔꯤ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯕꯨ ꯂꯧ ꯄꯦꯡꯕꯒꯤ ꯅꯥꯃꯠꯇꯨ ꯃꯥꯅ ꯄꯩꯁꯥ ꯄꯤꯒꯅꯤꯅ ꯍꯥꯏꯕꯅꯤꯅꯦ꯫ ꯉꯝꯗꯗꯅꯅꯦ ꯑꯩꯅ ꯑꯃꯨꯛ ꯄꯤꯅꯗꯅ ꯍꯦꯔꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯏꯆꯥꯅꯤ ꯀꯔꯤꯁꯨ ꯈꯟꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯁꯨꯝꯅ ꯂꯂꯥꯕꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯇꯥꯅꯤꯡꯉꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯌꯥꯔꯦ ꯇꯣꯛꯂꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯤꯔꯣ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯂꯥꯕꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯂꯥꯕꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯅꯥꯅꯣ ꯑꯃ ꯇꯨꯕꯔ ꯁꯝꯗꯨꯅ ꯆꯠꯈꯤꯕꯗꯣ
ꯂꯂꯥꯕꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯨꯔꯥꯟꯕꯒ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯩꯅ ꯊꯣꯡ ꯍꯥꯡꯂꯒ ꯊꯣꯛꯂꯛꯄꯁꯤꯗ ꯃꯤ ꯊꯣꯛꯂꯛꯂꯦ ꯍꯥꯏꯗꯅ ꯂꯨꯝꯂꯝꯕꯗꯒꯤ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯩꯁ ꯏꯃꯨꯡ ꯆꯪꯉꯨꯈꯤꯒꯦ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯄꯥꯏꯕ ꯐꯩ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯨꯄꯥ ꯑꯗꯣ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯂꯒ ꯎꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯁꯨꯃꯥꯡꯂꯣꯝꯗ ꯀꯨꯝꯊꯔꯒ ꯑꯀꯣꯏꯕꯗꯣ ꯀꯨꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯌꯦꯅ ꯈꯔ ꯂꯥꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯁꯤꯜꯂꯒ ꯆꯞ ꯂꯦꯞꯈꯤꯕꯗꯣ ꯃꯍꯥꯛꯅ ꯊꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯂꯥꯏꯃꯨ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯎꯇꯨꯞ ꯑꯗꯣ ꯂꯪꯊꯣꯛꯂꯝꯂꯒ ꯌꯨꯝꯒꯤ ꯃꯅꯨꯡ ꯆꯪꯉꯣꯟꯅꯕ ꯆꯦꯜꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯇꯨꯡꯗ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯂꯣꯏꯅꯃꯛ ꯆꯦꯟꯊꯣꯔꯛꯂꯤ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯟꯅ ꯂꯥꯎꯈꯤꯕ ꯅꯨꯄꯥ ꯃꯄꯥꯟ ꯊꯣꯛꯂꯛꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯒꯤ ꯙꯥꯔꯤ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨꯅ ꯙꯥꯔꯤꯗ ꯃꯣꯟꯈꯥꯡꯅꯔꯒ ꯃꯁꯥ ꯑꯗꯣ ꯉꯥꯊꯔꯒ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯒ ꯋꯥꯈꯜ ꯂꯥꯛꯅꯕꯁꯨ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯋꯥꯈꯜ ꯇꯥꯔꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯒ ꯃꯥꯡꯒꯣꯜꯗꯣꯝꯗ ꯄꯨꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯄꯥꯟ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯙꯥꯔꯤ ꯑꯗꯨꯗ ꯉꯥꯊꯔꯒ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏꯃꯨ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯙꯥꯔꯤ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯥꯡꯒꯣꯜ ꯙꯥꯔꯤ ꯑꯗꯨꯗ ꯍꯦꯛ ꯀꯥꯈꯠꯈꯤꯕꯒ ꯃꯁꯥ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯛꯏ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯐꯥꯔꯤꯕ ꯃꯍꯥꯛꯄꯨ ꯊꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯐꯔꯪ ꯀꯥꯎꯗꯨꯅ ꯆꯣꯡꯊꯔꯛꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣ ꯑꯩ ꯂꯩꯔꯩꯕꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯇꯥꯔꯗꯨꯅ ꯃꯊꯪ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯒ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯉꯛꯄ ꯄꯣꯛꯏ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯣ ꯊꯔꯣ ꯑꯣꯜꯂꯝꯕꯗꯒꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯂꯩꯇꯥꯏꯅꯁꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯃꯥꯡꯗ ꯊꯔꯣ ꯑꯣꯜꯂꯝꯕ ꯑꯗꯣ ꯅꯨꯄꯥ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯗꯧꯅꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯍꯩ ꯅꯪ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯊꯔꯣ ꯑꯣꯟꯈꯤꯗꯥꯏꯅꯦ ꯍꯦꯔꯥ ꯑꯣꯟꯗꯦꯗ ꯑꯣꯟꯊꯣꯛꯄ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯏꯃꯤꯗ ꯍꯥꯏꯐꯦꯠ ꯈꯪꯈꯤꯕ ꯑꯗꯨꯗꯒꯤ ꯃꯤꯍꯨꯟ ꯆꯦꯈꯠꯇꯅ ꯇꯧꯈꯤꯕꯒꯤ ꯋꯥꯅꯤ ꯊꯣꯛ ꯊꯥꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯈꯤ ꯉꯁꯥꯏꯗꯒꯤ ꯂꯩꯀꯠꯅꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯤꯔꯨꯛ ꯌꯦꯡꯅꯩ ꯑꯗꯨꯒ ꯍꯦꯔꯥ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯔꯛꯂꯒ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯐꯩ ꯃꯇꯨꯡꯗꯤ ꯁꯨꯡꯆꯪ ꯆꯪꯉꯛꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯂꯣꯏꯅꯃꯛ ꯆꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯄ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯂꯥꯏꯃꯨ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯂꯝꯕꯗꯒꯤ ꯃꯁꯥ ꯑꯗꯣ ꯁꯣꯔ ꯐꯨꯟꯒꯠꯄꯤ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯅꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯕꯅꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯑꯋꯥꯕ ꯀꯌా ꯑꯃ ꯈꯥꯡꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯍꯥꯛ ꯉꯁꯤꯗꯤ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯖꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯇꯥꯟꯅꯅꯕ ꯃꯍꯥꯛꯅ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯗ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯔꯣꯟ ꯊꯣꯛꯈꯤꯗ꯭ꯔꯤ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯃꯃꯥꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯦꯛ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯂꯥꯏꯃꯨꯛ ꯑꯃꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯈꯧꯔꯤ ꯆꯅꯝ ꯃꯦꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇꯣ ꯌꯥꯝꯅ ꯀꯟꯅ ꯃꯩ ꯍꯧꯅ ꯁꯥꯈꯤ ꯁꯥꯃꯟꯈꯤꯕ ꯑꯗꯨꯅ ꯃꯁꯥꯗꯣ ꯆꯥꯛꯊꯦꯛꯂꯕꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯑꯋꯥꯕꯗꯣ ꯈꯥꯡꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯆꯥꯛꯊꯦꯛꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯎꯗꯨꯅ ꯃꯁꯥꯗꯣ ꯃꯨꯁꯤꯜꯂꯒ ꯁꯤꯔꯤ ꯑꯗꯨꯝꯅ ꯇꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯉꯝꯕ ꯂꯥꯏꯃꯨꯛ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄ ꯑꯗꯨꯗ ꯂꯂꯥꯕ ꯑꯗꯨꯁꯨ ꯉꯟꯇꯥ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯍꯧꯁꯥ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯁꯦꯝ ꯁꯥꯕ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯁꯦꯝ ꯁꯥꯕ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯈꯟꯖꯩ ꯀꯔꯤꯅꯣꯗ ꯉꯍꯥꯟ ꯃꯈꯩꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯇꯕꯅꯤ ꯉꯁꯤꯗꯤ ꯏꯂꯥꯡ ꯂꯥꯡꯕꯒꯨꯝ ꯇꯧꯏ ꯑꯗꯨꯒ
ngahankhai aigi itungda koin inaramba laimu layam sing adusu ngarangdi kari matamathi phonglakteda aina labukta leiringai matamda sahum khara lakhibadu makhoi sodan oirangani aina konthongda leiwa mantra solaga hunduk lambaduda upai leitra malene halam lagani moi asumna lalabana matumta murum murum sonduna laigi thorang langduna leiringai tanja adu makada lalabagi mama to thongalomda taping parap parap lai matam adu lalabana uraduna ima kaidorage adamna taping libudubo hai lekai se karino matore aikhoi ge lekai pare ngasida leiriba nakhoi ge nanaw nupa bubungdo karino ngaranga hingdo tharo olaga nai hai adagi mase karisu tawdre haidana phamungda changkhrabagi tungda nungalakpada ne leitre haidana maya wawa launa hori magi poloi bado napa bung chakna ba haigi haidana ilakli bani asturien iru jaba kumbadane amuk tuba magi wari gaktani mayam na haina badane mahaksi mathabakta su musinmuna khabdeklami hai posem tawraga hatpa wara maleda asomna hairam laga lalabagi mama do imungda parap sangki aduga masa nungaiti haiduna hipno leiriba lalabagi mapabung adugi manakta sangsilaktuna wafam punamak tamlari matam aduda lalabagi mapabung na as ai magi mathau mangam jawba ngamgadaba malera haksang si kirum lawi laihok tobo mali hojik amuk iru salurabadi ahenari ba chindakragani leikai pali makoy thokpa torasano ngamdradana hoida mukhoi mayam leiribadubu hakchang nungaitradi dum pothabiro nasanupa asin maro lama labukumge hairaga like khramine dum tawlere ai ma bungarang lau pembi nupi ngai lini e hai ki badaine hai amukta hangu ai ma kai ne pasa ni ba mai amukta hangu khige hangu ma na ngarang hai bani ai yakta pothage ko asomna hainara duna lalabagi mama to parap amuk tholok laga lalabana lai khram liba adu ki manak telep laga hai ibungo nang bunga si lau pembi sing ne parane ima yani ai thokpa dum tawge magi chak thongdu dum thongro kaironi masiba hai nanga thokpa tawna haiba bu karino ne le nekabati cha nung puthaba khothaba tawrodro ima aina thokpa tawrage hayadana chalo chak thongro kai ngasi cha yam lam heba masigi angang sidi asumna lalabagi mama do haram naga imungomda tumak sangkhri lalaba mama ra changkhiba to kiruk yengdu lehobi asumna tawduna lalaba su lightin khoram laba matung ta mama naba khara unarugani haiduna dumak chatkhri asumna tawduna matam madu haukhri laikai aduta hauji haidaribasi laikai asida karegumba khara di thokli ngahan makhai manataba mawong mato kaya ama tawba horakli madudi aikhoina tumdura leiringai yanakha lukhada mi chatpagi makhol taba amati huisingna lakna khongpa amati kappa asina chingba kaya ama tawri asamna tawduna kinaringai tanja simakta ngarangti angang ama muk leitre hayengna ngasina kana sigadaribano haiba khangti torokliba si kanagumba amana makhoi masem ningai sangdanaba amati yanadabadagi maibigi mateng lauraga namsinduna hatpa oramba mayai tawdapu tawrimo ngasidi yum haibadi angang ama leikhidaba yum adu khakada tawbadi natiro aidi tholiba thodok asi karigumba kharadi tawre kanagumba lai sanaba haitaba amaiba singna lai sanarubadagi loisinba haitaduna makhe langlabra haiduna khali tholiba thodok asi asum tholoknabadi leikai asi yamna warakani hei matamatuta amanamuk khomi leikai asida leiba amaiba haibabu amaiba ludro matomtani mahak natana ataidi leiti ahaiba amaiba amani mayamna laipokni hainaribani adubu mana asu phattaba thabak asi torokadaba mandi aduga lai kauthokloraga sanaba haitaba haibadumati oidraba wafam amani adubu yengba taradana ngasi su torokpra haidana adubu khara section badi phai hai su haibani ngahan makai mandaba mawong kayama tawba horoklabani ngarang su numida ngaina pukri da khong hambagi sing khara soge haidana chatpada pukri adu da karigumba ma chapong lawna songthaki hangoigumba karigumba oiraba jala haiduna ainana pariba torch light tu pit kaptuna jingnakpani athupu kangsingdo haidokhiba amadi pukri adu ta ipong kabana chingba karibna tawdi adagi ai sumana adaida leiba leitumba makhullaga hai ising irai lema ima ibi ma hawgalo piji pina daga sokraba sungak pi yu haidana leitumbu du solaga langtharibani ne
ꯑꯗꯨꯒ ꯏꯁꯤꯡꯗꯣ ꯁꯣꯛꯂꯒ ꯈꯣꯡ ꯍꯥꯝꯃꯤꯗꯅ ꯑꯗꯨꯁꯨꯅꯦ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯕꯗꯒꯤ ꯑꯩꯅ ꯇꯣꯔꯁꯂꯥꯏꯠꯇꯣ ꯇꯨꯡꯗ ꯄꯤꯠ ꯄꯤꯠ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗꯦ ꯈꯣꯡ ꯍꯥꯝꯕꯒꯗꯣ ꯍꯥꯝꯐꯝ ꯈꯪꯕꯖꯥ ꯅꯠꯇꯦ ꯀ꯭ꯋꯥꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯣꯡꯈꯤꯕꯁꯤꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯗꯒꯤ ꯑꯩꯁꯨ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯉꯛꯂꯦꯗꯅ ꯈꯪꯗ꯭ꯔꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯧꯔꯛꯀꯗꯧꯔꯤꯌꯦ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯔꯦ ꯌꯥꯗ꯭ꯔꯒꯅ ꯑꯃꯥꯏꯕ ꯂꯨꯗ꯭ꯔꯣꯗ ꯍꯪꯂꯨꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯂꯝꯕꯤꯗ ꯂꯥꯛꯂꯤꯕ ꯂꯂꯥꯕꯁꯨ ꯇꯥꯔꯤꯕꯅꯤ ꯃꯌꯥꯝꯅ ꯄꯨꯜꯂꯤꯕ ꯑꯗꯨꯗꯤ ꯍꯣꯇꯦꯜ ꯗꯨꯀꯥꯟ ꯑꯃꯗꯤ ꯂꯩꯔꯛꯇ ꯆꯠꯄ ꯃꯤꯁꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯂꯂꯥꯕꯁꯨ ꯑꯗꯨꯃꯛ ꯇꯥꯍꯧꯕ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯥꯅ ꯉꯁꯤ ꯎꯅꯔꯨꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯋꯥꯔꯤ ꯂꯤꯅꯔꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯌꯧꯔꯛꯂꯦ ꯍꯥꯏꯕꯁꯦ ꯂꯂꯥꯕꯅ ꯈꯪꯂꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯨꯔꯤꯕ ꯂꯥꯏ ꯑꯁꯦ ꯁꯨꯞꯅꯒꯤ ꯑꯃꯇꯪ ꯅꯠꯇ꯭ꯔꯤ ꯌꯥꯝꯃꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯍꯧꯖꯤꯛꯈꯛꯇ ꯃꯊꯪ ꯚꯥꯞ ꯇꯥꯔꯛꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯁꯤ ꯊꯣꯡꯗꯣ ꯍꯥꯡꯂꯨꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤ ꯊꯣꯡꯗ ꯂꯩꯔꯤꯕ ꯂꯩꯔꯤꯕꯥꯛꯇ ꯂꯩꯔꯤꯕ ꯑꯁꯤꯕ ꯆꯥꯕ ꯂꯥꯏ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯁꯤ ꯊꯣꯡꯗ ꯍꯣꯟꯕ ꯍꯧꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯚꯥꯞ ꯇꯥꯔꯛꯂꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯨꯔꯤꯕ ꯂꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗꯕ ꯑꯃꯗꯤ ꯁꯥꯟꯅꯕ ꯍꯩꯇꯕꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯁꯣꯛꯂꯛꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯚꯥꯞ ꯇꯥꯔꯤ ꯂꯂꯥꯕ ꯇꯧꯐꯝ ꯈꯪꯗꯦ ꯐꯨꯝꯕꯪꯅꯔꯕ ꯋꯥꯈꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯃꯇꯥꯎ ꯊꯦꯝꯕꯨꯡꯅ ꯂꯂꯥꯕ ꯏꯇꯥꯎ ꯀꯔꯤꯅꯣ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯍꯩ ꯑꯩ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯣ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯍꯩ ꯌꯥꯝꯅ ꯉꯛꯄꯝ ꯂꯩꯔꯦꯅꯦ ꯑꯍꯥ ꯀꯔꯤ ꯉꯛꯑꯕ ꯄꯥꯈꯠꯀꯅꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅꯕꯨꯗꯤ ꯏꯕ ꯄꯥꯎ ꯑꯃ ꯍꯥꯏꯔꯛꯄꯁꯤ ꯄꯪꯄꯥꯗ ꯄꯥꯈꯠꯅꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤ ꯑꯉꯛꯄꯅꯤꯃꯤ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯦꯔꯥ ꯏꯇꯥꯎ ꯂꯂꯥꯕ ꯅꯣꯏꯒꯤ ꯂꯧꯄꯥꯛꯇꯨꯕꯨ ꯀꯅꯥꯅ ꯄꯦꯡꯕꯅꯣ ꯈꯪꯗꯦꯅꯦ ꯅꯥꯄꯤ ꯑꯃꯠꯇ ꯍꯧꯍꯧꯗ꯭ꯔꯦ ꯁꯤꯠ ꯅꯥꯜꯍꯧꯋꯤꯅꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯕꯨ ꯏꯇꯥꯎ ꯉꯁꯥꯏ ꯑꯩꯅ ꯂꯧꯔꯤꯡꯕꯤ ꯈꯔ ꯅꯦꯛꯄꯅꯦ ꯂꯧ ꯄꯦꯡꯕꯤ ꯈꯔ ꯅꯦꯛꯄꯅꯦ ꯑꯗꯨꯅꯅꯤ ꯀꯔꯤ ꯂꯧꯔꯤꯡꯕꯤ ꯂꯧꯄꯦꯡꯕꯤ ꯑꯁ ꯁꯣꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯅꯪꯒꯤ ꯁꯣꯏꯕ ꯂꯥꯏꯔꯤꯅꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯂꯧꯄꯥꯛ ꯑꯗꯨꯗ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯤꯕ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯀꯨꯝꯂꯛꯈꯤꯕ ꯑꯃꯗꯤ ꯍꯧꯔꯤꯕ ꯂꯧꯁꯤꯡꯗꯨ ꯄꯦꯡꯉꯝꯕ ꯑꯩ ꯊꯦꯡꯅꯗꯦꯗ ꯏꯇꯥꯎ ꯊꯕꯛꯇꯨ ꯌꯥꯝꯗꯕꯗꯨꯗ ꯃꯈꯣꯏ ꯃꯤ ꯈꯔ ꯌꯥꯝꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯗ ꯑꯗꯨꯝ ꯀꯥꯈ꯭ꯔꯕꯖꯥꯠꯅꯤꯗ ꯑꯣ ꯃꯤꯕꯨ ꯀꯌꯥ ꯅꯤꯕꯅꯣ ꯑꯁ ꯏꯇꯥꯎ ꯃꯈꯣꯏꯒꯤ ꯇꯤꯝ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯃꯈꯣꯏ ꯒ꯭ꯔꯨꯞ ꯑꯃ ꯄꯨꯂꯞ ꯅꯦꯛꯂꯕ ꯃꯈꯣꯏ 35ꯅꯤ ꯀꯔꯤ ꯃꯈꯣꯏ 35 ꯃꯈꯣꯏ 35 ꯑꯣꯏꯔꯕꯁꯨ ꯅꯣꯏꯒꯤ ꯂꯧꯄꯥꯛꯇꯨ ꯆꯥꯎꯏ ꯉꯁꯤꯒ ꯍꯌꯦꯡꯒ ꯐꯥꯎꯕ ꯆꯪꯒꯅꯤ ꯑꯗꯨꯐꯥꯎꯗ खरा कन्ना सूरबदी लोइगदौरिबनी अदुगा मतौ करमना अस नंगिदुबु कमाय तोइजनो नै नापि हिदा का थादबरो अस इताउ थेंबुं अदुदा सम दैनरगा लेरनु केदोरगे से अखोइ मुचंग उसिलो अस नतेदा अदुगी नतेदा नंगना अदुगी नापि सिंदु सिनबा केदौनबा हिदा का सिनरदी आइसु खरा लौबो याइदना हा फरे फरे अहिदी नंग लाइगा सानरगा लेदना हेलुइगा सानरगा पेंगलिब्राना वाफम अदु ताबदा ललाबा करिगुंबा मखनिंग निंगसंगलकले मदुदी महाना ngarang lau penghnerpagidamakta kauthoklupa laising ado mahakki chakthak piramdre haibase aduga ngarang ahing aduda loisillamgodabani adusu loisillamdre haibase mahak bhap tarakli tofam khangdraba lalaba thabungda amuk jeng masa ado phumbangna duna atiada amuk jeng koilei leidru jengdu leiri matam aduta thabungna kaidurage mi tawnangbo ngahar makhigi imal manati nasanu ngai tronambro as itaw ai nungda wafam ma haidaba yadre nang वाफम असी कनामदा हाइदोकपदि यादेको होइरे हाइदोक पिरोइने करी वाफमनो नति नंबु ओइबुगी लाइगा सानरुरबो अस होइ ताउ आई लाइ सानरुरे अदुदि ngasi angang ama leittabadu itauna itaw madumadi ai khangdrebo oiramgani ado soikhrebadi soikhre tuminna namsinba yaba wafam oiragadi namsilasi adubu itaw nanga toriba thabak adudi yamna phati अदो लोसेनब तौरो आई नगी टेंग पांगे अदुगा इटेंग पांगलिब आइबुसु लाइरेबा का थारबदी आइदि यारोय कोइबो इताउ थेंबुं आई केदोगदबनो खंद्रे आइना थबक अमा खक तौरुबनी थबक अदु माइदि पाखि अदुबु लोसेनबा हाइतबगिर केनो खंदि आइना तौबु थबकतो सोइख्रमाले आइसु तुमम जाफम खंगतबा कुइरबनी अदुनने आइना आइगि नुपिगा लोइना मपामदा थैदोख्रिबदो
ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯇꯥꯎ ꯂꯂꯥꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯅꯪꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯂꯨꯗ꯭ꯔꯣꯗ ꯍꯥꯏꯐꯦꯠ ꯍꯪꯉꯨꯗꯅ ꯃꯈꯣꯏꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯪꯉꯝꯒꯅꯤ ꯑꯗꯨꯗ ꯏꯇꯥꯎ ꯍꯪꯕꯕꯨꯗꯤ ꯌꯥꯕꯖꯥꯠꯅꯤ ꯅꯍꯥꯟ ꯍꯪꯕ ꯌꯥꯔꯄꯣꯠꯅꯤ ꯑꯗꯨꯗ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯈꯤꯗꯧꯗꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯦ ꯇꯝꯕꯤꯌꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯅꯣꯡꯃ ꯃꯥꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯅꯕ ꯑꯃꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯑꯩꯅ ꯍꯨꯔꯥꯟꯈꯤ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯀꯟꯅ ꯊꯤꯈꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯅ ꯍꯨꯔꯥꯜꯂꯒ ꯄꯥꯏꯁꯤꯜꯂꯕꯅꯤꯅ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯕ ꯃꯊꯥꯁꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤꯗꯨ ꯀꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯨ ꯑꯩꯅ ꯍꯨꯔꯥꯟꯈ꯭ꯔꯕꯅꯤꯅ ꯃꯁꯨꯅꯨꯄꯤꯗꯣ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯈꯤ ꯑꯗꯨꯗꯒꯤꯗꯤ ꯃꯁꯨꯅꯨꯄꯤꯗꯨ ꯁꯤꯅꯤꯡ ꯆꯤꯠꯇ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯅꯦꯛꯂꯒ ꯂꯥꯌꯦꯡꯕꯗꯒꯤ ꯐꯕꯕꯨꯗꯤ ꯐꯈꯤ ꯑꯃꯥꯏꯕ ꯑꯗꯨ ꯊꯥꯏꯅ ꯉꯍꯥꯟꯋꯥꯏꯗ ꯑꯩꯒꯤ ꯑꯣꯖꯥ ꯂꯨꯗ꯭ꯔꯣꯒ ꯌꯥꯅꯈꯤꯗꯕ ꯑꯃꯥꯏꯕ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯃꯁꯨꯗꯨ ꯀꯟꯅꯤꯡꯈꯤꯕꯒꯤ ꯃꯌꯥꯏꯅ ꯌꯥꯅꯈꯤꯗ꯭ꯔꯕꯁꯨ ꯑꯃꯨꯛ ꯀꯧꯗꯨꯅ ꯂꯥꯌꯦꯡꯍꯟꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯏꯀꯥꯏꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯣ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯂꯧꯔꯝꯕ ꯃꯤꯁꯛ ꯑꯗꯣ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯂꯛꯄꯒ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯋꯥꯁꯛꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯔꯨꯕꯗꯨ ꯑꯣꯖꯥ ꯑꯗꯨꯗ ꯑꯩꯅ ꯂꯥꯏꯔꯤꯛꯇꯨ ꯑꯩꯅ ꯍꯨꯔꯥꯟꯕꯅꯦꯗꯅ ꯍꯥꯏꯔꯨꯒꯗꯧꯗꯨ ꯑꯁ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯑꯗꯨ ꯈꯜꯂꯨꯕꯗꯅꯤꯅꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯑꯣꯖꯥꯗꯨꯗ ꯋꯥ ꯑꯃꯇ ꯍꯧꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯏꯇꯥꯎ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯑꯣꯖꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯉꯥꯛꯄꯤ ꯍꯩꯕꯅꯤ ꯇꯧꯈ꯭ꯔꯕ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯁꯦ ꯈꯣꯡꯁꯦ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯈꯣꯏꯔꯝꯒꯗꯕꯅꯤ ꯏꯇꯥꯎ ꯅꯪꯅꯕꯨꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯂꯨꯗ꯭ꯔꯣꯅ ꯌꯥꯝꯅ ꯆꯤꯡꯅꯈꯤꯕꯁꯦ ꯑꯩꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯇꯝꯃꯤꯟꯅꯕ ꯑꯩꯈꯣꯏ ꯃꯉꯥꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯈꯤꯕꯁꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯈꯣꯏꯅ ꯂꯧꯕ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇ ꯊꯨꯅ ꯄꯤꯔꯛꯎ ꯏꯁꯨ ꯅꯨꯄꯤꯁꯦ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯃꯟꯈꯤꯕꯅ ꯁꯨꯛꯄꯤ ꯄꯤꯈꯤꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯤꯡꯅꯅ ꯂꯂꯥꯕ ꯅꯪꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯝꯂꯕꯁꯨ ꯏꯁꯨ ꯅꯨꯄꯤꯁꯦ ꯀꯜꯂꯕ ꯃꯇꯨꯡꯗ ꯅꯉꯣꯟꯗ ꯑꯃꯨꯛ ꯄꯤꯒꯦ ꯑꯃꯨꯛꯀꯗꯤ ꯄꯨꯊꯣꯔꯛꯎꯅ ꯍꯥꯏꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯗු ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯗꯣꯛꯈꯤꯕꯗꯨ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯃꯔꯝꯗꯤ ꯑꯩꯁꯦ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯣꯖꯥꯗꯨꯗ ꯑꯩꯅ ꯃꯤꯅꯝꯗꯨꯅ ꯑꯣꯖꯥ ꯂꯥꯏꯔꯤꯛꯇꯨ ꯑꯩꯗꯤ ꯍꯨꯔꯥꯟꯖꯗꯦ ꯈꯪꯕ ꯐꯥꯎꯗ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤꯕꯅꯤ ꯋꯥꯔꯧꯔꯕ ꯑꯩꯒꯤ ꯑꯣꯖꯥ ꯂꯨꯗ꯭ꯔꯣꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯉꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯝꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯂꯥꯛꯂꯒꯅꯨ ꯇꯉꯥꯏ ꯐꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯃꯥꯏꯕ ꯇꯝꯕ ꯑꯗꯨꯃꯛ ꯇꯣꯛꯈ꯭ꯔꯕꯅꯤ ꯑꯣ ꯏꯇꯥꯎ ꯂꯂꯥꯕ ꯅꯪꯒꯤ ꯋꯥꯐꯝꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯣꯖꯥ ꯂꯨꯗ꯭ꯔꯣꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯄꯥꯛꯅ ꯉꯥꯛꯄꯤꯔꯛꯀꯗꯕꯗꯤ ꯃꯥꯟꯗꯦ ꯑꯗꯨꯅꯤꯅꯤ ꯏꯇꯥꯎ ꯑꯩꯅ ꯀꯤꯔꯤꯕꯁꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯂꯩꯀꯥꯏ ꯑꯁꯤꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯍꯩꯈ꯭ꯔꯕ ꯁꯤꯡꯈ꯭ꯔꯕ ꯑꯣꯖꯥꯅꯤ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯂꯛꯄ ꯃꯇꯝꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯑꯗꯨꯝꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯏꯇꯥꯎ ꯐꯔꯦꯁꯦ ꯏꯇꯥꯎ ꯂꯂꯥꯕ ꯑꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯒꯅꯨ ꯃꯔꯨ ꯑꯣꯏꯕꯗꯤ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯅꯍꯥꯛꯅ ꯀꯧꯊꯣꯛꯂꯤꯕ ꯂꯥꯏ ꯑꯗꯣ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯂꯥꯏ ꯂꯣꯏꯁꯤꯟꯕ ꯍꯩꯕ ꯑꯩꯒꯤꯁꯨ ꯏꯇꯥꯎ ꯑꯃꯥꯏꯕ ꯈꯔ ꯂꯩ ꯃꯈꯣꯏꯒ ꯑꯗꯨꯛ ꯇꯥꯟꯅꯁꯤ ꯑꯗꯨꯗ ꯏꯇꯥꯎ ꯍꯥꯏꯌꯨꯅꯦ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯩꯔꯛꯂꯕꯗꯤ ꯑꯦꯔꯥ ꯀꯔꯤꯁꯨ ꯆꯩꯔꯛꯂꯣꯏ ꯀꯩꯗꯧꯔꯒꯦ ꯀꯥꯟꯅꯗꯦ ꯅꯨꯡꯊꯤꯜꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯥꯏꯕꯁꯤꯡꯗꯨꯁꯨ ꯎꯅꯔꯨꯔꯁꯤ ꯃꯈꯣꯏꯕꯨ ꯇꯝꯕꯤꯔꯛꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯗꯒꯤ ꯃꯃꯤꯡ ꯃꯊꯥꯁꯨ ꯂꯧꯔꯒ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯪꯗ ꯍꯩꯇꯕ ꯑꯣꯏꯔꯒꯁꯨ ꯑꯇꯣꯞꯄ ꯑꯍꯩꯕ ꯑꯃꯥꯏꯕꯁꯤꯡ ꯇꯥꯟꯅꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯏꯇꯥꯎ ꯁꯦ ꯅꯪꯁꯨ ꯌꯨꯝꯗ ꯆꯪꯉꯣ ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯉꯒꯦ ꯏꯇꯥꯎ ꯊꯦꯕꯨꯡ ꯁꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅꯅꯦ ꯅꯪ ꯆꯪꯉꯁꯤ ꯑꯗꯨꯒꯅꯦ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯏꯕꯥꯅꯤ ꯆꯥꯛꯆꯥ ꯍꯦꯛ ꯇꯣꯛꯄꯒ ꯑꯗꯨꯝ ꯆꯠꯂꯁꯤ ꯊꯕꯛꯁꯦ ꯊꯤꯟꯊꯕ ꯌꯥꯕ ꯅꯠꯇ꯭ꯔꯦꯅꯦ ꯅꯪꯕꯣ ꯑꯩꯕꯨ ꯑꯗꯨꯅ ꯐꯔꯗ꯭ꯔꯅꯦ ꯐꯔꯅꯤ ꯏꯇꯥꯎ ꯍꯣꯏꯗ ꯍꯦ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯉꯥꯏꯈꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩ ꯌꯨꯝꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛꯇꯪꯗꯤ ꯄꯥꯎ ꯄꯤꯈꯤꯒꯦ ꯑꯁꯣꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯊꯦꯝꯕꯨꯡꯅ ꯂꯝꯕꯤꯗ ꯆꯠꯄ ꯃꯥꯒꯤ ꯌꯨꯝ ꯃꯅꯥꯛ ꯅꯛꯄ ꯃꯤꯑꯣꯏ ꯑꯃꯗ ꯃꯍꯥꯛ ꯂꯂꯥꯕꯒ ꯊꯕꯛ ꯑꯃ ꯆꯠꯈ꯭ꯔꯦ ꯆꯥꯛꯁꯨ ꯃꯈꯣꯏꯗ ꯆꯥꯔꯛꯂꯒꯅꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯦꯝꯕꯨꯡꯗꯣ ꯂꯂꯥꯕꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯁꯤꯜꯂꯗꯨꯅ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯂꯩ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯦꯝꯕꯨꯡꯕꯨ ꯎꯕꯗ ꯀꯔꯤꯅꯣꯅꯦ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯁꯣꯝꯒꯤ ꯃꯍꯥꯁꯣꯏꯁꯤꯅ ꯀꯅꯥꯅꯣ ꯏꯇꯥꯎ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯃꯤꯡꯅ ꯂꯂꯥꯕ ꯀꯧꯕꯅꯤ
ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯗꯨꯗ ꯃꯍꯥꯛꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡ ꯊꯤꯕ ꯑꯃ ꯅꯪꯂꯕ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯂꯂꯥꯕꯕꯨ ꯃꯁꯛ ꯇꯥꯛꯄꯗꯨꯗ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯂꯥꯕꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯣ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯃꯔꯨꯞꯅꯤꯅ ꯑꯩꯅꯁꯨ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯀꯧꯖꯔꯒꯦ ꯍꯣꯏ ꯌꯥꯏ ꯏꯇꯥꯎ ꯏꯇꯥꯎꯗ ꯊꯣꯛꯂꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯗꯤ ꯑꯋꯥꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯈꯔ ꯇꯥꯛꯄꯤꯔꯣ ꯑꯗꯨꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯔꯁꯤ ꯑꯗꯣ ꯏꯇꯥꯎ ꯂꯂꯥꯕ ꯑꯗꯨꯒ ꯏꯇꯥꯎ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯨꯕꯨ ꯑꯩ ꯌꯥꯎꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯣ ꯏꯇꯥꯎ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯁꯤꯗꯤ ꯂꯥꯏ ꯈꯨꯔꯝꯒꯗꯕ ꯈꯣꯠꯀꯗꯕ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯗꯤ ꯑꯩ ꯁꯨꯝ ꯇꯥꯒꯦꯀꯣ ꯀꯥꯏꯈꯣ ꯏꯇꯥꯎ ꯑꯅꯤꯃꯛ ꯌꯨꯝꯗ ꯂꯥꯛꯄꯅꯤ ꯃꯥꯡꯒꯣꯜꯗ ꯑꯣꯏꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯩ ꯐꯤꯗꯥ ꯑꯃꯨꯛꯇ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯐꯤꯗꯥ ꯃꯣꯔꯥ 3 ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯂꯥꯕꯗ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯂꯥꯕꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯂꯥꯕꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯥꯏ ꯁꯥꯟꯅꯈꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏ ꯂꯣꯏꯁꯤꯟꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯤ ꯑꯩꯁꯨ ꯈꯔ ꯈꯪꯖꯩ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯂꯣꯏꯁꯤꯜꯂꯁꯤ ꯍꯦꯔꯥ ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯩꯅꯥꯎ ꯃꯆꯥ ꯑꯃꯅ ꯀꯩꯗꯧꯅꯗꯣꯏꯅꯣꯗ ꯑꯩꯁꯨ ꯃꯃꯤꯡ ꯍꯥꯏꯐꯦꯠ ꯆꯠꯂꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯂꯥꯕꯅ ꯏꯇꯥꯎ ꯂꯥꯏꯁꯤ ꯑꯃꯈꯛꯇꯪ ꯑꯣꯏꯔꯗꯧꯔꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎꯕꯨ ꯂꯥꯏ ꯀꯌꯥꯝ ꯁꯥꯟꯅꯔꯨꯔꯒꯦ ꯏꯇꯥꯎ ꯑꯩꯗꯤ ꯂꯥꯏ ꯁꯥꯟꯅꯕꯗꯤ ꯅꯠꯇꯦ ꯀꯔꯤꯅꯣꯝꯃ ꯇꯧꯕꯗ ꯑꯁꯤ ꯊꯣꯡ ꯍꯥꯡꯂꯨꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯗꯣ ꯃꯃꯤꯠ ꯂꯧꯊꯣꯛꯇꯨꯅ ꯂꯂꯥꯕꯗ ꯌꯦꯡꯉꯤ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯛ ꯂꯨꯈ꯭ꯔꯕ ꯂꯩꯋꯥ ꯑꯗꯨꯕꯨ ꯏꯇꯥꯎꯅ ꯇꯧꯔꯨꯔꯕ ꯑꯗꯨꯒ ꯑꯁꯤ ꯊꯣꯡꯗꯨ ꯂꯣꯟꯕ ꯍꯩꯇ꯭ꯔꯕ꯭ꯔꯣ ꯏꯇꯥꯎꯕꯣ ꯍꯣꯏ ꯂꯣꯟꯕ ꯍꯩꯇ꯭ꯔꯕ ꯏꯇꯥꯎ ꯏꯇꯥꯎ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯑꯩꯅ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯑꯣꯖꯥ ꯑꯃ ꯂꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯕꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯏꯇꯥꯎꯒꯤ ꯑꯣꯖꯥꯗꯨꯒꯤ ꯃꯃꯤꯡꯅ ꯂꯨꯗ꯭ꯔꯣ ꯀꯧꯕꯅꯤ ꯏꯇꯥꯎ ꯑꯩ ꯄꯥꯎ ꯄꯤꯖꯒꯦ ꯏꯇꯥꯎ ꯂꯨꯗ꯭ꯔꯣꯗꯣ ꯑꯩꯒꯤꯁꯨ ꯑꯣꯖꯥꯅꯤꯅꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯔꯤ ꯀꯩꯅꯣ ꯏꯇꯥꯎ ꯃꯉꯣꯟꯗ ꯍꯥꯏꯅꯔꯒ ꯍꯦꯛꯇꯃꯛ ꯇꯥꯟꯅꯕꯗ ꯌꯥꯒꯅꯤ ꯑꯗꯨꯗ ꯏꯇꯥꯎ ꯋꯥꯐꯝ ꯈꯔ ꯂꯩꯔꯤꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯐꯔꯦ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯑꯃꯨꯛꯇꯪ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯇꯥꯎ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯂꯒ ꯑꯣꯖꯥ ꯂꯨꯗ꯭ꯔꯣꯗ ꯍꯥꯏꯖꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯂꯥꯕꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯡꯂꯨꯔꯤꯕ ꯑꯁꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯈꯨꯔꯝꯂꯝꯗꯥꯏꯗ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯂꯂꯥꯕ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ